Online Manipuri Paugi Miyang Tabiri Namakpu Toilai Shamna Kurumjari Ahanbada PM Modina Kan Wapam Mahektam Lambada Manipuri Irang Leplam Loidabagi Maram Lake MP Bimol Chief Minister Namako Makut Punsile Haikiba Wapam Adumak na Union Lengakna Manipur Sathariba Autonomy Lengak Longi Thawong Sing Mayek Seng na Takle Prime Minister Narendra Modi na akan wapam Mahektam Lambada Manipur gi Thatara Mari Suraba Irang Asi Leplam Loidabagi Maram Lake Manipur Center na Sathariba Thawong Asimak Federal Structure Thukaibani Lawi Haina Manipur gi Lok Sabha MP Dr. Angomcha Bimol Akoijam na Fongdokre Hindustan Times na lauba interview amada Dr. Bimol na Fongdokibada ngasi su maitai sing na Chuchampur changba ngamdana amadi Kuki sing na Imphal changba ngamdana lairi kumja 1993 da Manipur thokiba irang aduda asiguma pipam asimakti oikhide PM na parliament lana comparison tawkhibani CM na makhong makut punsila hai ki wopam adumang na union lengang na satariba autonomy lengang longi thawong mayek seng na takle leba asigi PM asi powerful oiba mioi amani haibasi miyam pumnamak na khanglaba wafamni PM na akanba wafam ama hek thamlambada Manipur gi Thatara Mari Suraba Irang asi leplam loidabagi mariam kari lei adubu ngasi phawa tumina leisinba asina thamoi sokalle Manipur miyam na pamliba asi Irang asigi matangda PM na achepa wafam amata sengna fongdokpa aduni namfuda wangangba aduna te haiki magna makha taraduna violence thoktaba khakta tangdu leita ba hanjilakle haiba yaroi Normalcy haibasidi mipum kudimak freedom amadi dignity ga loina na hingbang amhanba changi PM na parliament Manipur gi matang na fondokhiba wafam adumak abnormality bu normality onthoktuna misleading picture ama unnaba honaba ga chap manai PM na ngasi phawa Manipur da chatriba amadi irang asi akanba wafam amata thamdriba simak Manipur gi issue asi interest laitabagini haina lawi BJP na luchingba center lengak na Manipur da chathariba thawong asimak Federation structure thugaibani Manipur da ngasi sumayu me kai mangkraba mioi kaya traumatic oina relief camp sing da lairibani haiki makha tarakpa update ta Minister Nemcha Kipgen relief camp da lairiba sing da selgi mateng pikre Textile Commerce and Industry Minister Nemcha Kipgen ngasi Kangpokpi gi diet center da hangliba Relief camp da changjafam lawduna lairiba inmate singi firol amadi atai polam singi damang marirak subo oina selgi mateng pikre Manipur thokleba irang asina maram oiduna lanjena duna Kangpokpi gi diet center da hangliba relief camp da lairiba inmate sing da district administration NGO singa khusam naraga tongan tongan skill development program kaya ama pangthoktuna laklibani inmate sing da technical knowledge na chingba kaya piduna masana masabu senthok lambi pijaba ngamnaba pandamda skill development program sing asi pangthokpani Diet Training Center da hangliba relief camp asida imung chamaga mapan gi mioi chamriga kunthra mari lairibani Minister Nemcha Kipgen na sen gi mateng pibagi thoram aduda Deputy Commissioner Kangpokpi Mahesh Chaudhary ADCN Sokhongam Baite amasung atai makok thongba official sing saruk yakhi makha tarakpa update ta Manipuri sugi mapung phaba report ama UN da pukhatnaba hotnaragani Akoijam Saore State asida thokliba chahi ama helaklaba irang asigi matangda Kuki singna mitai purappu lana uhannaba hotnariba sing asi aranbada yumpham oiba ngaktani haibasi malangni miyamna khangnaragle loinana Manipur gi hojik lairiba issue asigi matangda United Nations ki forum da mapung phana pukhatnaba gi report ama thanaba miyam gi oiba mifam ama pangthoknaba thorang tawragani haina International Peace and Social Advancement IPSA gi working president Akoijam athobana fongdokre Handakta Geneva da pangthokiba UN gi 63 suba Human Rights Council gi session da saruk yaru bagal mari leinana wafam asi Akoijam athobana fongdokhibani Mahaki Geneva khongchatka mari leinana Kaisampata leiba IPSA gi office da pangthok pawmising unaba amada athobana handak Geneva gi session aduda UN gi special reporter kaya unaduna state asigi irangi matangda marik chingba wafam sing khangankre loinana irang asi manglaining laisong gi aranba mieng oina uhannaba hotnabani haiba wafam thamladuna Kuki separatist sing na aram wafam kaya sandokpagi matangda suningthina khanganki madugi mathakta narco terrorism cross border illegal immigration amadi poppy parks na tharakpadagi thingnaba hotnarubada irang asi thorakpani masina maram oiraga yelongmi singda pirakliba achauba sapu pirakpani hairiba irang asi mangmapung oina Kuki narco terrorist amadi Kuki CSO singa lenga ka mungarakpadagi mara leijadraba miyamgi marakta Khut thanaraktuna irang asi chauthorakpagi achauba maramni hainasu UN gi 63 suba Human Rights Council gi session da marik chumna paudamki hainasu mangna fongdokki mahakna makha taraduna thokliba irang asi loisinbagi mahutta sangthanaba hotnabagi chingchanba amadi irang asida Assam Rifles na Kuki terrorist singa lautuna duna thabak tawbana chingba wafam sing khanganki UN gi luchingba amadi special reporter sing da sunga sidi Manipur thokliba irang asi Lining laisolga mari lainade furup achawna furup machada ot nai haiba su aranbani haiba mayek sengna khangle
ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯕꯨ ꯗ꯭ꯔꯒꯀꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡ ꯈꯪꯕ ꯍꯧꯔꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯇꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯗꯅꯕ ꯁꯤꯜꯂꯤꯕ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯕꯔꯃꯤꯡꯍꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯎꯗꯦ ꯑꯦꯁ ꯔꯦꯗꯤꯒꯤ ꯃꯊꯛꯇ ꯕꯔꯃꯤꯡꯍꯝ ꯁꯦꯟꯇ꯭ꯔꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯇꯧꯕꯇ ꯅꯠꯇꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ VCꯗꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯋꯥꯀꯠꯄ ꯂꯩꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯔꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯪꯀꯔꯗ ꯃꯊꯧ ꯇꯧꯔꯤꯕ BDF ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯇꯣꯔꯆꯂꯥꯏꯠꯅꯆꯤꯡꯕ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯉꯥꯛ-ꯁꯦꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ BDF ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯕꯪꯀꯔ 95ꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯇꯣꯔꯆꯂꯥꯏꯠ ꯑꯃꯗꯤ ꯀꯥꯡ ꯍꯤꯗꯥꯛꯅꯆꯤꯡꯕ ꯉꯔꯥꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ BDF ꯋꯦꯜꯐꯦꯌꯔꯒꯤ ꯂꯤꯗꯔꯁꯤꯡꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ BDF ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯐꯟꯗꯒꯤ ꯀꯥꯏꯊꯣꯛꯄ ꯁꯦꯟꯐꯝꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯩꯗꯨꯅ BDFꯁꯤꯡꯅ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯕꯪꯀꯔꯁꯤꯡꯗ ꯌꯦꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯊꯣꯔꯛꯄꯗꯒꯤ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛꯇ BDFꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ BDFꯁꯤꯡꯒꯤ ꯕꯪꯀꯔ ꯁꯦꯝꯒꯠꯇꯨꯅ ꯄꯨꯡ 24 ꯆꯨꯞꯅ ꯃꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫